Roger pantaba tawdana ki adu screen aduda thambadagi lock tu matomta on tawrai madu ubada haraujana yarlo tona kanai likno Roger na aigini babum na thaina pikibani oh makoi ahum changlatuna raski special room aduda kuingin jeremy khut khara lengba abemna kaino manamu badagi upu leiribadu sathangdoi madu ubada Roger na prap changsinduna next ki door aduda amuki aduna screen da thammi mathangi aron bathong adusu hangdoi aduga makhada stair lebadu uri law makoi ahum thong do amu close tawsilamlaga stair adu kumtharai aduki matik stair adu sanglammi kumthari kai loiba naide ngihak leraga makha yorokpadadi nupi ani do wabana loiri abemna sir wari ngihak ta pothakise Roger na noini potharamu tonna sir netom chakino chalui kaigumba khara yemge amulake sir laklau ko hoi hoi abemna promise nupi ani do phamore Roger mafam do koyengi ngami ngasai Jacob unakhiba mafam do ni haiba khanglai sidi Jacob ki aruna mafam dini kadom dano babum ni yumba phongna bayaba mafam haisibo Roger ni ha koche chatuna thiba horami somdana lina yumdir changlapa mifada singdubu silent oina hatpa horami nongmai makhol tarde pharatarni khanduna thang aduna amamam ta oina chingthoklaga mabukta thinduna halami nupa ahum khakna lakpada amatu shilami torchlight adu kaptuni yenglubada e myam terami nupa amana tu shilibadu e doirami makoi ahum panthaba tawdana e tariba aduda khongulli duna laami room amada asiba mari lerambadu urami madu ubada nupa amana phone tawduna maise semna bona view natrade aikho loina sirni mafam sida kanagumba ama leire rasna taba leader duna kamai khangina bodyguard security police kaide loina harkhradadi nupa duna boss aikhogi party mari hatlaga mafam amada pulap lerame ahatlibase thangnera natrok atumba pot amana lenba male ngakta lenba ama pukta lenba ahunga leader duna fare ai mai semna ba haikrage oi boss phone do hek thamkhibaga li nakandage thoraklaga nupa hum adubu yamna thuna samurai aduna lelenduna haki adubu nupa amadi kana laurkliba nupa adubu mangakta thangna kudekta lenki michik mirau kon tadrabai hing aduda nupa aduna laurambadu abujagi miyusingduna tarami team adugi leader orekliba nupa aduna mayamda pulap changsinaba order torami laukhiba maike edomda makhoi loina hupchilai adubu asiba taritu natana lidi leramde makhoi loina mak torchlight adu kapaga nomai sing aduna mapa lauraga koilei leiduna thirami somdana hotel adugi luchingbo orekliba muslim aduna hotel sing adubu camera namduna leibak asigi semda video tharami karigumba mafam sida force tharaklabadi loina hatkani daptorami CM su upai leitraduna force amada changdanaba yathang pirami police commando singdu madu ubada khoidau thitpasu yaure adubu makoiga kapnaruba yadabana makhoi loina handoami adai dela amba police commando khai loina handuknakre loina chatkre madugi tanjadu lauraga sakhangdaba nupa amana terrorist sing adubu amamamta oina hatpawrai hotel asigi manungdana Jacob na saklotuna terrorist sing adubu amamamta hatpawrai
hotel asigi light adusu pulap kakthalammi. Nakan-nakanda yamna kanbalani soknaribadu phongna natrabasu lona soknaribani. Sakhangdaba nupadusu gan amata sizinade mahaksu supnagi thang anikak sizinai amana asangba amana atenba. Li amadi Jacobna sizinariba adukumna mahaksu mangakta lelaga hatpa hori. Somdana Rasti matha sabana yadre Sem ga pau faunarami. Sem aduna kamdawni to isidi force amata changsinba yadre hordes kai loina hatkani hari. Ras nungaitana Sir, yaragadi force amata thabirano. Tourist karasu hotel aduda lairibani. Karigumba makoida fatanungda thoklabadi lori aikhogi kanglaiba. Sem aduna adudi kamdawni makoini haibada marup pusinagera natraga 400 crore adu pigera hangi. Ras mamit niya kusilaga tapna Sir, pung animukta ngai kisi. Hariba matam ase hendokpaga ai surrender tawrage. Nate maru adumna tawganu nangba hauji kadaida leige. Ai yumgi aronba mafam amada leige. Mafamdu direct taglo. Rasu apangba natabanina fanaluna tinarsu Semgi wafamduda bhab tarami. Semna Ras oina choose tawkraiba. Ras masama khangjarami. Ras mathai nungaitana phone adu pukaktalammi aduga sim adu lakthoammi. Ima nangbu karam tawrigaba nachagi thajaba mi amata leitre. Nupa amana jatibu magi kadagi puthorei. Nupa aduna lauraga ahalasibu himba pamabadi surrender tawro. Lotlaga leiramba leidu haujiktada mabuksibu ningsinglai. Madu ubada mak machinda tapna Ikabo Adu haraga maya krakrak chiktuna walda matomta kinne thindakjai. Jatina Imagi Ras isu thoiba thorakanu ai kya bokti ahal oire sirasu yare nakhoi gi thawai adu bukanna balolu. Nupaduna Oi, hanubi, nang makak katlaga halora. Hat ke swalo, adubu aigi isu anina, noibuti amatalem na tharo. Nupa mana jatibu kudakta makukta nung may nakapto na halami. Madu ubadali mamitu ngaksangang lai. Mayado na makutta kanadjiklaga chayna khangjarami. Nupa mana Oday kana laige. Ka khudingi chamduni yengo. Nupa amaduna mu hoyamba. Li asawba magaloinana amamba duda mabuksi hakiba nupa adubu machin melaga sor chingki. Nupa adubu sinjang oina makak kaltuna halaga matat tatlaba partsing adubu mafam amada langthoki. Ka amade changkiba nupa dusu makokta singjangduna oina tangkhai khairami. Mayai kada taduna leiriba mabuki hasiba aksang adubu ka amade pusilaga madubu konduna li higi klawi kapchei. Nasun ai kregabo. Ai kya bobu nasun kan mga mautre. Babu ai kya bokse ai krega dolaga chakre. Li makhong sang na tingtoglaga jati bukondo na kapi. Nupa ni kaklakpada karigumba amada thenbada torchlight adu kapami. Makhut atat pataramada ubada nupa ni du swai laurami. Nupa amaduna amu torchlight du kapubada makok atat patarambadu ubada. Oh shit! Nupani du kibana lore nangan onsinaraga torchlight tu thangalaga nongmai adusu thangaduna mi leibre ngami. Adubu oiram thangba nupa aduda lina chensilaktuna sanglaba thoraba samurai aduna mabukta thinbada
ꯑꯃꯗꯨꯗꯁꯨ ꯊꯥꯡꯗꯣ ꯐꯥꯎꯗꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯀꯣꯛꯁꯤꯡꯗꯨ ꯀꯛꯊꯠꯂꯒ ꯇꯣꯉꯥꯟ ꯇꯥꯍꯜꯂꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯥꯠꯂꯒꯦ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯥꯏꯔꯛꯄ AK-47 ꯑꯗꯨ ꯈꯨꯜꯂꯒ ꯃꯌꯥꯝ ꯂꯩꯕ ꯑꯗꯣꯝꯗ ꯀꯥꯞꯊꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯅꯣꯡ ꯆꯨꯕ ꯈꯥꯛꯄ ꯂꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ, ꯔꯥꯖꯀꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯂꯤ ꯃꯔꯨ ꯂꯣꯏꯔꯗꯨꯅ AK-47 ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯠꯇꯣꯛꯂꯒ ꯂꯩꯍꯧꯔꯤꯕ ꯈꯔꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯟꯊꯠꯄ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯔꯣꯖꯔꯅ ꯊꯣꯡ ꯑꯃꯃꯨꯛ ꯍꯥꯡꯂꯨꯕꯗ ꯇꯔꯅꯦꯜ ꯑꯃꯃꯨꯛ ꯎꯔꯛꯏ꯫ ꯄꯤꯛꯇꯛ ꯇꯧꯕ ꯁꯨꯞꯅꯒꯤ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯃꯆꯥ ꯑꯃꯁꯨ ꯎꯔꯛꯏ꯫ ꯁꯤꯗꯤ ꯇ꯭ꯔꯦꯟ ꯂꯝꯕꯤꯅꯤ, ꯇ꯭ꯔꯦꯟꯗꯤ ꯀꯗꯥꯏ? ꯔꯣꯖꯔ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯅ ꯆꯦꯜꯂꯛꯏ꯫ ꯈꯔ ꯆꯦꯜꯂꯛꯄꯒ ꯇꯜꯂꯤ ꯑꯃꯈꯛ ꯑꯣꯏꯕ ꯇ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ꯫ ꯔꯣꯖꯔꯁꯨ ꯄꯪꯅꯣꯞ ꯅꯣꯞꯄ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯖꯦꯠꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯊꯧꯕ ꯂꯣꯏꯅ ꯍꯩꯔꯛꯏ꯫ ꯇ꯭ꯔꯦꯟꯕꯨꯗꯤ ꯑꯃꯨꯛꯇ ꯊꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯑꯦꯅꯤꯍꯥꯎ ꯇꯧꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯊꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯣꯟꯅ, ꯁꯔꯗꯨꯕꯨ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ, ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯐꯔꯛ ꯇꯥꯅꯤ, ꯆꯠꯂꯁꯤꯔꯥ? ꯑꯕꯦꯝꯗꯤ ꯃꯐꯝꯁꯤ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯀꯤꯔꯤꯕꯅꯤ꯫ ꯀꯥꯏꯗꯅꯣ ꯃꯝꯂꯤ ꯇꯧꯕ ꯃꯐꯝꯁꯤꯗ ꯁꯔ ꯊꯤꯗ꯭ꯔꯤꯁꯦ? ꯂꯝꯕꯤꯁꯨ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯤ ꯐꯠꯇꯁꯤꯡꯗꯨ ꯂꯥꯛꯑꯗꯤ? ꯚꯥꯏ, ꯁꯔꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤꯗꯨꯗꯤ? ꯑꯩꯁꯨ ꯈꯪꯉꯤ ꯚꯥꯏ, ꯑꯗꯨꯕꯨ ꯁꯔꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯝꯃꯗꯤ ꯀꯝꯗꯧꯅꯤ? ꯑꯕꯦꯝꯅ, ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯚꯥꯏ꯫ ꯇꯣꯟꯅ ꯑꯕꯦꯝꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯤꯅꯤ ꯚꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯨꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯐꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯞ ꯂꯩꯕ ꯃꯐꯝꯗꯨ ꯑꯕꯦꯝꯅ ꯎꯔꯛꯏ꯫ ꯚꯥꯏ, ꯑꯥꯗꯩꯁꯦ ꯂꯤꯞ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯤꯞ ꯑꯗꯨꯗ ꯃꯤ ꯀꯨꯝꯊꯔꯛꯑꯦ ꯈꯪꯂꯝꯃꯤ꯫ ꯑꯕꯦꯝꯅ, ꯁꯔ ꯑꯣꯏꯔꯝꯅꯤꯌꯦ, ꯉꯥꯏꯔꯁꯦ꯫ ꯇꯣꯟꯅ ꯄꯥꯈꯠꯅ ꯑꯕꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯏ꯫ ꯑꯁꯤꯗ ꯂꯣꯠꯁꯤꯜꯂꯣ, ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯉꯔꯣꯏꯌꯦ꯫ ꯇꯣꯟꯅ ꯑꯕꯦꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯦꯜꯂꯛꯏ꯫ ꯇꯔꯅꯦꯜ ꯑꯗꯨꯒꯤ ꯄꯤꯂꯔ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ꯫ ꯂꯤꯞ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯈꯣꯏ 5 ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯆꯤꯟꯁꯤꯡꯗꯨ ꯃꯈꯨꯠ ꯁꯤꯟꯗꯨꯅ ꯀꯟꯅ ꯈꯨꯝꯖꯤꯟꯖꯩ꯫ ꯑꯕꯦꯝ ꯋꯥꯈꯜꯗ, ꯁꯔ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯔꯣꯖꯔꯁꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯎꯆꯤꯟ-ꯅꯥꯆꯤꯟ ꯊꯧꯔꯛꯏ, ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯕꯗꯒꯤ ꯇ꯭ꯔꯦꯟꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯤꯑꯣꯏ 5 ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯇꯣꯟꯒ ꯑꯕꯦꯝꯒꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯟꯅ, ꯇ꯭ꯔꯦꯟ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ? ꯑꯕꯦꯝꯅ, ꯃꯥꯅꯦ, ꯑꯁꯤꯗꯤ ꯁꯔ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯃꯐꯝꯁꯤꯗ ꯇ꯭ꯔꯦꯟ ꯂꯩ ꯍꯥꯏꯕꯗꯤ ꯃꯤ ꯐꯠꯇꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯑꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯁꯔꯗꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯆꯤꯞꯅꯤꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ꯫ ꯇꯣꯟꯅ, ꯂꯣꯟꯅ ꯆꯦꯜꯍꯧꯁꯤ ꯂꯥꯛꯑꯣ꯫ ꯑꯕꯦꯝꯅ, ꯑꯗꯣ ꯇ꯭ꯔꯦꯟꯒꯤ ꯂꯝꯕꯤꯁꯤꯕꯨ ꯀꯥꯏꯗꯅꯣ? ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯣꯟꯅ ꯑꯃꯨꯛ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯅꯨꯄꯥ 5ꯗꯨꯁꯨ ꯑꯅꯤ ꯊꯣꯛꯅ ꯆꯥꯏꯊꯣꯛꯂꯒ ꯊꯤꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯤ ꯑꯁꯣꯝꯗ, ꯍꯥꯏꯕꯗꯤ ꯖꯦꯀꯣꯕꯀꯤ ꯔꯨꯝ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯤ꯫ 3 ꯑꯃꯅ ꯁꯣꯝꯗ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯣꯟꯅ ꯆꯦꯜꯂꯛꯄꯗꯨ ꯅꯨꯄꯥ ꯑꯃꯅ ꯂꯥꯞꯇꯛꯅ ꯎꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯕꯦꯝꯅ, ꯏꯃꯥ! ꯇꯣꯟꯁꯨ, ꯑꯣꯏꯃꯥ! ꯃꯈꯣꯏ ꯑꯅꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯎꯆꯤꯟ-ꯅꯥꯆꯤꯟ ꯌꯣꯠꯀꯤ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ꯫ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯟꯅ,
thongse lonjinamse abem pakatna hoi makoi anina kallaba yotki thong adubu chinjinna bu honari adubu thong adu yamna lumbana machi khar khak lengammi makoi anina tawribadu Rogerna train gi light mangaldagi urami karigumba ama tawri haiba khangammi Roger train adu khamamaga engine adu muthatabida thamlammi train dagi chungtharaga leijabi thaduna chelai nupa hundusu yokselai nupa mana changnaba makhongna mathangjibaga mathabakta sapu kanna Rogerna kawrai nupa adu sallaga tai tungdagi anidusu punna tushuminai khulai adu thangalaga kapnaba horpaga Rogerna thong adu thingjinki nongmai kapa asu changamde thong du close toksilamaga Rogerna lo makoi ahum train khamliba dunda mukchelai somdana rasna leiriba room aduda khiliba screen singduda mapanda leiriba terrorist sing adu yengammi ngasai khedi mag yengudabani speaker adu on toraga rasna hai ai surrender torage ai gi hotel da leiriba hotels amadi tourist amada asok apan nang hanbigano mayam loina tarami maduda li su tarami lina panthaba tawdana muklauri nati babu madu tawbigano ai kya buksu makoi na hatkre babu ngadum leyo makoi di ai na loina hatkini ye ras machagi makhol tabade kaptori ipagi thoiba li su kapaga please babu thorakano mapa machana sanariba wari pumba terrorist adu loina tarami maitei macha amana makhoi kambuda english ta harami ras khudangari adu yengjei mahakna sem dai kiba pungsing adu yawrklami aujikti mahake loina bibindrabu ningsingjarami mapa bung thauba amadi mama si jatibu urei ima babu Brinda ichani ki amadi mayami khalaga wasidi nacha nakoi ki lerda laaki ai mai thire ima rasna maningda paliba thong adu dai fe enjorami lina amuk sai babu nacha bu thajabiyo ai kya bu kilaman nacha na soidena khumgani ye rasna ipagi thoiba nanaw sanaga managa nuko li kanna kapaga babu rasna thong adu hangdokna ba hotnabada makhol ama tarai mahak ngakna atoba thong adubu hangdoktuni yengri mamlaba lambi aduda light ki mangal ama fauri li asawa magaloinena asibakchang amadagi AK-47 ama khulaga yumlomdagi samanglomda chenthaki aduga nongmai adu kaptharami terrorist sing adusu kaptharai Rogerna kanalaurai babu ai lae ras Roger ki makhol tabada chap leptuna lerami Roger li makhong oida nongmai maru ama palami adu fawba thauna handage mayam duga kapthanarami nya kapnaraba matungda sumangduda asibana waijarami hingauriba kharadu chengirami adubu lina tanaduna amata lemna tharamde gate wangmadasu asiba police security mayam du ubada li mathai chakna kaplami makhoi da leiba chahi tarani panangaiba security nupa macha ma yawbani haiba nupa macha du siraga taduna leibadu ubada lina kolaga Roje tamo nai bu kanba kara tekre Roje nupa macha du bu kolaga li kana laurmi ima nang mudi ai na lemna ta nang na
मरम ओइरगा आइगा अबुकसु चटख्रे चही नौरिबा रोजीसु चटख्रे आई लाकनी इमानम कायदे लोट गेंगे रोजरना ट्रेन अदु खामलगा बाबू लाओ रास रोजर बु उबदे कपथोरई बाबूंगी रोजर नंग मरुम जेकोती रोजर नोफेतौना बाबू हेरोशी अइरा नटोदा जेकोब लाइबदो सोइदने खंगनी रास तपना बाबूंगना हाइखिबदो नंग काउंड्रिको नचा काउंड्री बाबू हेरोदी नंगने बाबूंगी रोजर होय माने आइसु हेरोने बाबूंगना हाइखिबदो अदबु बाबू नचादी सेकेंड हेरोने फर्स्ट हेरोदी लान सोकनरमखिनी रासनकना करी सनाबु लान सोकनरी हाइबा नते नंगना हाइसिबु नोइ तामोरो इहे तामोसु मपाना लान सोकनरिबो अदु ओरदी हेरो कनानो खंग्र बाबू तोन हेरो से कना ओइदिनो तोनगा बेमगा ट्रेन दगी कुमथरई तोन नुकमी पाउसे सोइदना तारमनी अदुना सोइदना मचन इबु कन बलांगनी हेरोती एखुदा जेगनी